ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯄꯤꯖꯔꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄꯗ ꯊꯣꯛꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯤꯡꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯥꯒꯠꯂꯒꯅꯤ ꯍꯥꯏꯅ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯒꯤ MLA ꯇꯤ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯂꯥꯎꯊꯣꯛꯈ꯭ꯔꯦ स्कूल स्टडी टूर चट बस चिंगी ओंथबगी थौदोक्ता लेखिद्रबा महैरोइसिंगी इमुंगसिंगदा एक्सप्रेसिया ओइना लुपा लाख अनि अनि पिरगनि हाइना प्राइम मिनिस्टर नरेंद्र मोदी ना लाउथोखरे अमदी PMGSY स्कीम की मखादा लंबी थोंग सेमनबा थादरप लुपा करोड़ लिसिंग अमा चार्टरेट की सेंफम लाना सिनसिनखिबगी मतंगदा CBI दा थिगत हनबा प्राइम मिनिस्टर दा मेमोरेंडम पिसनख्रे खरुमजरी दीपा सामराइलापम दा पोनी प्राइम टाइम न्यूज पिजरी हौजिक पाउसंदों नमु पिजरी ngarang none district ki manung chanba mafam amada thokhiba yamna laibak thiba thodok amada laikhidraba mahairoi nupi macha sing oza amadi warden gi mingda nupi ngakta gi oiba sports complex ama saragani haina andro assembly constituency gi MLA thongnauzam Shyamkumar na ngasi miyam da lauthokhrei thodok adu da laikhidraba thambalno higher secondary school yaripok ki mahairoi sing amadi oza gi thawai yaudraba haksang sing jenims ki mokta gi makhoina tamlamba स्कूल अदुमक्तदा पुरक्तुना लेखिद्रबा सिंगी मफमदा हैकत लेका तमदुना अंड्रो एसीगी MLA टी श्यामकुमार डेवलपमेंट ऑर्गेनाइजेशन अंड्रो केंद्र अमदी BJP अंड्रो मंडल न सिंदुना इकाई खुमनाबा उत्पा अमदी अवाबा फोंगबगी थौरम अम्बा पांगथोखरे थौदोक असि थमोय सोकपा थौदोक सिंगी मनुंगदा ख्वाइदगी हेना थमोय काइबा थौदोक अमनि हाइना MLA टी श्यामकुमार ना फोंदोखे मांगना मखा तान हाई हराव हराव नुंगाइना कोइबा चटखरगा असुमना लाइबक थिखिबा असि महाकी थमोयदा ख्वाइदगी पेंदबा अमा ओहौरगने 21/12 कांगम लरोइदबा नुमित अमा ओइना लेहौरगने लेखिद्रबा थवाई सिंग असिगी मिंगदा नुपी मचा सिंग खक्तगी ओइबा मफम असिदा अचौबा लम अमा लौदुना कम्युनिटी हॉल जिम याउबा स्पोर्ट्स कम्प्लेक्स अमा सारगने न्यू ईयर नुमिता उरेप उयुंग तमदुना मियामदा सिनरगनी हाइना MLA ना लाउथोके मांगना हाई थौदोक अदु हेक थोखिबगा तेंबांग बिखिबा मफम अदुगी खुंजा सिंग बिष्णुपुर पुलिस खोपुम पुलिस तोंगा तोंगान बचिंगी अमदी तंपाकी लुपसिंग मैतै पांगलगी महैरोई लुपसिंग CSO सिंग ऑल मणिपुर ट्रांसपोर्ट ड्राइवर्स यूनियन प्रेस मीडिया अमदी असोकप सिंग पुथरकपदा चाउना मतेंग पांगबिखिबा एम्बुलेंस सिंग रास मेडिसिटी रिम्स एडवांस हॉस्पिटल अमदी तोंगा तोंगान बो हॉस्पिटल सिंगी पुनमकी मफमदसु थागतपा फोंगदोखे मसिदसु नतना प्राइम मिनिस्टर चीफ मिनिस्टर हेल्थ मिनिस्टर कैबिनेट मिनिस्टर अमदी MLA कियाना अंगम थाकता होटनाबिखिबा अदुगी मतिक तविमल खंगबा उचरी हाइनसु MLA श्यामकुमार ना फोंदोखे ngaranggi study tour adu da hak thengna sar school lama sakti thawai singa sina isogi mafamda inga chimna mabugi kuya da mabugi lekoda inga saban laibu de sino adu da inga mano ya wa so ai tamu songna ai amuta puchida ai awama kya thena ke dusumu wa ba tamu so puchida thena di aduna hai ba 21/12 ni bisa kan digo ba sport complex sama koi lagi rusing mingga aina hai begasda chawal lamma da ku sa wi san bu so wa ma sport complex multi purpose hall sport complex sanabung sim game yau ba mo lagi mingga ai andro ke lagi ai MLA ba na lagi mingga ai kata kan ya duga tu matam da ni wan da ba bulakan da saja da tu lu sing da ni ai ai ngaranggi tour adu da hak thengna saruk yakiba school gi administrator Sanasam Santikumar na mahairoi nupi macha singna tongkiba bus aduna makoina una kamdong na ching lambi dagi chenthaki bano haibagi matangda thamoi sokna paudamki mamang 2020 dagi auraga hantak sida level hapaga hantak kaktang haudokpa school name se koi gi founder kam managing director je koi honorable MLA na oiraga ai koi tariat amada sinabiraga ai koi na chen chong laga hodok chabe school ne ada ngarang se koi khobum village da study tour amakak biology department gi silaga chachabane masita chali basida koi angang nupi masa kunthra ga tare nupa masa nifu maga angang hundra ga tare chatpane aduga koi gi stack panga khopum nerom dai khara khak ngai shalaba tanja adu da tuibong village yorom dai gi tanja adu da gari ji aina maningi gari da tong mane gari ani chatpane mamang da tongiba gari sida koi oja nupa aniga moi gari gi mi ahum mamaga nupa manga yauraga nupi masap kunthra tare siga koi gi warden kam super weba laigi da yaugi ba amaga adagi oja nupi ahum mamaga tongaga gari da tong mane adu laibak thiba thogok si mafam sukang khangagduna aikoi ga moiga meter chama phana lamna na thaubu nate mit mangi da una moigi gari ji lambi makharom ji da batlang ta ha gi bine adu bai khoi na gari dagi kummaga chongdaraga lambi ji aikoi gi mathok lom dagi sumaina koishallaga laiba adu matakte ondagi ba gari ji makha gi lambi ji ta gi pura yungjal laga ta gre
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯂꯩꯔꯝꯃꯤꯕ ꯖꯒꯥꯁꯤꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯒ ꯇꯧꯔꯒ ꯀꯟꯕ ꯌꯥꯕ ꯀꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯉꯁꯤ ꯐꯥꯎꯗ ꯃꯈꯣꯏ ꯃꯥꯄꯜ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ICUꯗ ꯂꯩꯕ ꯑꯉꯥꯡ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯤ ꯀꯌꯥꯝ ꯃꯈꯥ ꯇꯥꯅ ꯀꯩꯅꯣ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪ हिरम असिगा मरी लेनना अंड्रो एसी ऑटो ड्राइवर अमना हाई लेखिद्रबा थवाई सिंह अदुगी इमुंग मनुंगी अवाबदा सरुक याबा ओइना मंगानी लेहुल तंबगी नुमित्ता थौरम असि यावबा लापा मियोय अमतगी अंड्रो एसी की मनुंगदा चेलिबा ऑटो सिंगना अतोमन लौरोय हाइना फोंगदोरकली ngarang yaripok thambalnu higher secondary school gi study tour chatpa mahairoi sing tongba bus ama chingdagi ontha duna khudong thiba nangkiba thodokda laikhiraba mahairoi singi imung singda ex gracia oina lupa lakh ani ani piragani haina prime minister narendra modi na lauthokre ngarangi laibak thiba thodokadu laikhidaba amadi asok apan nangkraba kaya adubu nungaitaba fongdokladuna thodokadu laikhiraba mahairoi singi imung manungda india lenga ki maikaidigi lupa lakh ani ani ex gracia oina amadi asok apan nanglaba singda lupa lising yankai yankai piragani haina fongdokhibani masida natana prime minister na laikhiraba mahairoi singi imung manungi awabadasu sarukyari haina fongdokladuna thodokadu asok apan nanglaba singsu athuba matamda farakpa oirasanu haiki mahakna makha tarduna manipur lengak nasu mathau taba mateng singsu pangli haiki ngarang none district ki manung chana leiba longsai part 3 da thokiba laibak thiba thodokta asok apan nangbadagi hospital da laika nariba thambalnu higher secondary school gi oja amade mairoi singi fibam ngasi manipur gi governor laga nation na hakthingna na chatuna yengsin khrei panba yai ngarangi laibak thiba thodokadu soklaba mioi sing adu regional institute of medical sciences rims amade ras medicity da laingduna lakhibane governor na masi gi ras medicity da chatuna soklaba oza amadi mairoi singi fibam yengsin ki mahangna thodokadu soklaba mairoi singi imung manung singa unaduna wari watai su sakya amadi doctor amasung hospital gi mioi singda asokpa singbu ningthina yengsinnaba pauktak su pikhi amadi thodok aduda laikhidraba singi thawaina mapugi laikolda ingna chikna lairunaba thauji chabaga loinana asok apan nangkraba sing adu athubada fagalappa orasanu haina su fongdoki tungda governor na rims da laikanaduna laikhraba rims da laikanaduna lairiba mahairoi singi fibam su yengsinki Nakalamorom Yaripok Tambalnu Higher Secondary School gi oza amadi mairoi punna mioi mapan laikhidaba thodokadu yamna laibak thiba thodok amani haina Manipur Legislative Assembly ki Speaker T.I. Setabata amadi Education Minister T.S. Basanta Kumar na thamoi shok na nuwaitaba fongdorakli loinana imung manungi awabadasu sarukyari hari Manipur Congress Committee na PMGSY scheme gi makada lambi thong semnaba thadarakpa lupa crore lising ama chartered ki senfam asi lana sizna khibagi matangda CBI da thigat hanaba New Delhi da ngasi Congress ki MPCC President Kaisam Meghachandra amadi MPCC ki spokesperson Advocate N Bhupen da yauna Prime Minister da memorandum ama pisan khre Memorandum maduda PMGSY gi makada thadarakiba lupa crore lising ama chartered ki road scam asigi matangda CBI gi inquiry ama tohanba masida Janariba Minister inquiry loid fawba Council of Minister da yawhandaba loinana Janariba Minister Chief Engineer Contractor Department ki mioi singi mathakta FIR ama register toba lambi sembagi mingda season akraba senfam sing laukhatpa ga loinana contractor adu Chahi tara blacklist tauba sariba amadi saba loiraba lambi singi video edit tawdabida lenga ki website ta thagatpa hairiba chingba wafam kya yauri masiga mari lenana MPCC ki president Kaisam Meghachandra na fongdorakpada PMGSY gi makada Manipur gi chingi mafam singda lambi thong semna ba haiduna thadarapa lupa crore lising ama satret ki sen pharmacy lawthokre adubu thabakti amata paikhatlamdre hari Magna Fongdokibada, Mahakyauna Congress ki team ama media amasung village authority ga loinana Churachandpur gi manung hanjanba mafam singda amadi none district ta chatuna yengsluba matamda thabak amata paikhalamre adubu contractor singna department ki mioi singa manaduna yamlaba senfam singa si lawthokibaga loinana thabak suba loire haiduna work completion certificate piramna hake Magna makha tarduna PMGSY gi road scam asi CBI na yengsan haningbagi apamba fongdokpaga loinana masida chenariba contractor chahi tara rom blacklist toba amadi atai department ki official singi mathakta law gi oiba thabak laukhanaba wafam thamki As per the completed lease, I have taken inspection to the
hill areas. First of all, I started my inspection with the Congress team in Churchanpur district. It's a very remote area. So there, what happened is that all the money has been withdrawn in collusion with the engineers and contractors. Though the completion certificate has been given by the department, work in the ground is zero. No work at all. We have been done our inspection with the local media team, geotags, drone machines we have used. There is no work at all. It is reported from the village authority also. Numit humni ki khongchata Manipur da lakiba National Commission for Scheduled Tribes NCST ki member Ananta Nayak ta Scheduled Tribes Demand Committee Manipur na memorandum ama pisan khre. National Commission for Scheduled Tribes NCST ki member Ananta Nayak na luchingba miyoi taret na saba miyoi kangbu asi numit humni ki khongchata Imphal dagi khuthangda ngasi ayuk Hotel Classic Grande da STDCM ki President Diras Yumnam na luchingba miyoi mapan na saba delegate amana chatuna Hotel asiki staff ki khuthangda NCST ki member Ananta Nayak ki personal assistant ga pau faunaraba matungda memorandum adu pisan kibane. Committee na pisin kiba memorandum aduda Yelhomi Meitei tribe pu India gi scheduled tribe list ta chalhanna ba changsilakpa khongjang asida Manipur gi mahiroi luf ama oriba All Tribal Students Union of Manipur Assam gi luchingba singna numit kharani gi mamangda New Delhi da chatuna Meitei bu ST list ta chalhanbiu haiduna changsilakliba khongjang asigi mayukta NCST gi miyoi singa unakhi Hariba Assam gi luchingba singi thawong asi chingmi tami singi marakta nungaidana sinba khujil thorang ni haina palladuna Manipur gi maru oiba tribe ama oriba British India lengak matamda census record ta yauraba Meitei bu India na British tagi ningtamba fanglaba matung kumjali sing ama chamapan yangkhaida India gi constitution semba matamda Meitei asi ST list tagi lawthokhi ST list ta chalhandana constitution gi ngaklau sing fangdre amasung masina Meitei bu kannana ba honabada awaba amadi khudong thiba kya mayuknari maramaduna Manipur amadi India lengakta Meitei bu amuk khana ST list ta chalhanbiduna constitution gi oiba ngaklau asi fanghanna ba honabiyo haiba wafam supalli Haukiba December 13 dagi 15 faba Guwahati gi LNIPE da Cycling Federation of India gi meeting makada Assam Cycling Association asinduna pangthokhiba humputara marirak suba senior Bangkai Mathoirak suba junior amadi kuntrataret suba sub junior national track cycling championship ta saruk yaduna tongan ba category singda medal lawrakraba amadi overall runners up tarakraba loinena sub junior category da winner oirakraba cyclist sing taramna okre ngasi Manipur gi senior cyclist sing na sinduna Imphal gi Kumalampak Sports Complex ta leiba cycling velodrome da pangthokiba thoramadda makok mathang taraklaba sanaroi sing opaga loinena lakadoriba sahi lising ani kunhumdoi gi January 3 gi tara fawba Maharashtra gi Nasik ta pangthokadaba National World Cycling Championship lising ani kunhumdoi da saruk yarugadaba cyclist taradaruk amadi official manga busu Manipur gi senior cyclist sing gi maikaidigi track suit khudol piduna pukning thawatki Amuko gi President Fairoism Nando Luwang Vice President Thambou amadi Cycling Federation of India gi executive member oiriba E Bhumeshwar na mayai tangbal lauduna pangthokiba thoromaduda saruk yap khiba singna ngarang thokhiba lambi gi laibak thiba thongdok amada Thambalnu Higher Secondary School gi mahiroi nupi macha sing yauna miyoi mapal laikidaba adu gi damak minute ani tumina leptuna awaba phongdokhi thoromaduga mari lena amuko gi President Fairoism Nando Luwang na haikibda malem leibak ama masak takpada sanaroi singi chaurba thodang lei aikoi gi piklaba lamdam masigi sanaroi singna malem gi miam da Manipur masak taklibane sanaroi singna leibak amagi miam da lining laishon kanglu furuk ki khena bathamdana khwaidagi nungai ba mahau ama piduna lakli afawba sanaroi leibak na atai malem gi leibak kya gi mamang da sauthok na leiba ngamli bane asumna India gi manung da su Manipur na sanabagi matang da di yamna sauthok na leiba ngamli lamdam sigi naha kyana sanabada hena mai onsilabadi mayai kaba chinjak tagi lapthok hanba ngamgani Yelhomi kansi hairaga naha singna mayai kaba chinjak ta laichuduna leirabadi oithokloi haiki Thoramadu da saruk yakiba Cycling Federation of India gi executive member oiriba E Bhumeshwar na Manipur gi cyclist singna kana hotaduna medal kya laurakpada hainingai leitana nungaiba fawi haiki Loinana Manipur gi cyclist singna khara hena honarabadi lemjaningai oiraba cycling gi championship kya dasu ahenba medal kya laurakpa ngamgani haiki Loinana lamdam asigi sanaroi singna hena thawai yauna hona ningbagi apambasu phongdokhi
Royal Riders Manipur ki handak chahi ki kunmari rak suba free medical camp Kamjong district ki Khayang khul da pangthokrai khul asigi Imphal dagi chaurakna kilometer 164 manga amadi ukrul dagi na chaurakna kilometer 34 rom chatlaga Indo Myanmar ngamkhai ga nakna na leiba khul amani free medical camp asida chaurakna khunja yangkhai gi mathakta lemna layeng bagi khudong chaba pikhi Puna Dr. Murray Medicine gi ani amadi dentist ani lemna layeng bagi mathakta camp asida sarukya kiwa pharmacist singna Hidak langthak sing lemna fanganki hiramasi ki matang da paudam laduna Royal Riders Manipur gi President R.K. Tombisna na hai medical camp asi Royal Riders Manipur gi kunmari rak suba government natraga non government na su pangthok triba adugumba medical camp amani haibada haiman bathokloi camp asi medical directorate ki ayaba lauraga amade CMO Kamjong gi maikai degi nurse assistant thabiratuna pangthokpane Kiamasi maru oina kunja singa nushibagi mari sagatnaba amata oibagi wakhalon miyamda utnaba amadi mahausabu nushiba amadi kannabagi pandamda pangthokpani haike amarom da Christian lining chatpa singi Christmas amadi New Year kumhaina lakpada Royal Riders Manipur ki maikaidagi Manipur miyamda yaifa pawngjil su pikhi thoramadu da saruk yakiba Khayangkhul gi assistant pastor Sang Simrai na hai Khayangkhul asi athapa mafamda leiba oibana ana ayek yawrapa matamda khudong chadaba kya mayuknari Lambi gi fibam phattabana khudong thiba kya yaukre anaba layeng ba nangdana lambi da lekidaba su yaukre medical facility asi khulgi oinadi yamna maru oiba posak amani athubada anaba yaurpada kanba ngamgadabagi awaba kya mayuknari electricity gi khudong chadabasu khul asida ngasi fawba laitri apigani khudong chabasu khul asida ngasi fawba laitri maramaduna khunja singna thengnari ba khudong chadaba kya asi athubada kokhanaba amadi lengak na piri ba kanaba sing fanganaba thaurang paikhat haningi hainasu lengak ki pungning chingslakli medical camp asi ki sarukama oina conserve biodiversity plant trees and love wild animals haiba poster campaign chu pangthoktuna khulgi akoibada poster sing thatki Ngarang None District ki Tubung Long side da thokiba lambi ki khudong thiba thokdokta Thambalnu Higher Secondary School ki oza amadi mahiroi singna manung matam chadana lekidabada Thangmaiban Kendra Development Organization takdo na awaba phongdorakre ngasi organization asina sinuna pangthokiba awaba phongdokpagi thoramadu da miyamna mairakatuna lekidraba singi thawaina taibang mapugi khuyada ingna chikna lairuna ba thongnikhi lodana minute ani tumina leptuna lekiraba singi mafamda ikai kumnaba utki Thoramadu da saruk yakiba MLA KS Joy Kishan na phongdokibada Yaripok top sing thada laiba Yaripok Thambalnu Higher Secondary School gi oza amadi mahiroi singna study tour chatpada khudong thiba nangduna lekhidaba asi khwaidagi thamoi sokningai oiba thodok amani haina nungaitaba su phongdokhi None District ki Manung Chanba Longsai Tubung Village ki Mafam Amada Thokiba Lambi ki Khudong Thiba Thodokta Yaripok Top Chingtha gi Thambalnu Higher Secondary School gi study tour lakiba Mahiroi sing yauna miyoi mapal lekhidabada miyoi kuntra nipan amasung asok apan nankiba thodok adubo United Committee Manipur UCM na thamoi sokna awaba nungaitaba phongdrokli ngasi UCM gi mayai loisang da lup asigi President Joy Chandra Konthok jamna luchingduna UCM gi thongmi singna loina na luminate anitumina leptuna awawa phongdokhi lekhidraba singi thawaina ingna chikna leiruna bagidamak taibang semba mapuda thongni jari hairi ima kaithel ngarang Thambalnu Ngarang Thambalnu Higher Secondary School gi mahiroi singna chahi gi oiba study tour chatpagi lambi da khudong thiba nangbadagi oja amadi mahiroi kya lekidabagi thodok adubu thamoi shokna nungaitaba phongdokladuna ngasi khwairamban ima kaithel gi imai bel singna mairakatuna awaba phongdokre thoramaduga mari lenana kaithel fambi ima singi mahut singduna khongban tabam lairen tombina phongdorakibada laibak thiba thodok aduda lekhidraba icha sing adugi thawaina Mamlaba Lairam Lane gi lambi adu chatpada makoina akitu zungba faudana khwairamban kaithelda lairiba imasingna makoigi damak pairakatuna thongnibani taibang thadoktuna chatkraba makoigi damak afabata pinaba oishanu hamadi hospital da soktuna lairiba mahiroi amadi oza singsu athubada fagalakpa oirasanu haina ishor gi mafamda thongnijari haina su phongdoki Chengi masing asuki batik nungai tawa pawi makoi na isori kaya tam chatpada amam balambi ta chatpada maroi khanduna amasing akoi na maira katuna isori bana yawnga na ba akoi na makoi balambi angan balambi chatpo isunu hai na ngasi akoi na masing na thawayak chan yaw na makoi gi damak ta maira ba mau katuna makoi gi lambi chupung gi punsida
शांति फंगनबाबदी ईश्वरी खुया यौबो ओइरसुनु हायना ngasi isa singidamakta koina maira mamangkatun isora thaunijari soktra leiba isa singamadi oja sing punamok pasu athu matamda phagalanaba isori phamda akoina ikongona khurumjari athu matamda phaganaba honabada akoina pangba yaba mateng pangani haina su akoi thamoi thaja phangi makoi punsibu athu matamda phagalan haina ngarang thambal no higher secondary school gi mairoi sing na chahi gi oiba study tour chatpada thoki wa khodong thiba thodok adu da soklaba ichol sing gi mating khajiktang oraba su pangnaba gi kwakhalonda blood donation camp ama pangthokre ngasi gi camp adu sayol helping hands amadi life savers manipur ani na khusamna duna regional institute of medical sciences streams ta pangthokibani voluntary blood donation camp adu ga mari lena na sayol helping hands ki member ilangbam samanandan hai ngasi pangthokliba blood donation camp asida volunteer tarataret ki matengna blood unit 17 mateng pangbangamle ngasi gi asigumlaba hayengsu Janims hospital da blood donation camp asi pangthokani amarom da laibak thiraba thodok atu da laikhidraba ichal amadi oza singi laikhidaba gi thorom singda angam mateng pangnaba wafam su khanari haina su phongdokhi tawbire khoi ngarang da 50 mioi hena tawbira ngasi je khoi bat piba laksagi adu ngarang makta khoi sayol thomi khara khoi Janims ta su adu ga Rims sa khoi leijai khodak tu da I dakar oiraga di khoi pi na bagi ready da leijawani adu ngarang makti thoidokpa adu maki dakar di oidre hairokpa da gi khoi gi kol tawbirakpa mayam do khoi ngasi di thoidokpa dakar oidre hayeng do puna khoi tawminar si haina haira kan da khoi gi life savers ki oja ga paw phawna jara kan da khoi ngasi gi thoram ase sinjabani adu ngasi gi thoram si da khoina kol se lakpo khudima khoi gi pihan badi ngam khidre kai gi no ha kan da group si am hai tare hadi voluntary tholakpa mayam adu hana dagi katho ga lakpa group mayam na sangsil laga tawbani na adu bo hoji phawda khoi gi oina unit 3 ga 3 pirame lambi da lakpa su mayam yaure adu bo khoina isan sing adu gi astida natraga khoi gi sorata amu phajana gep khar lairaga pc haina khoi gi hana volunteer na pi gi han tawbirkma mayam du sakoi haijaki adu ngasi gi na di hoji phawda khoina blood unit 3 ga 3 ama khoi Rims ta pizare aduga hayeng hangchi su khoina Janims ta mu makha dana volunteer sing duga pang All Manipur Muslim Development Committee AMMDC students wing na tongan ba school sing da chatharakliba yangsin khongchut ki sarukama oina Thobal Moijing gi language jail primary school amadi Moijing upper primary school gi fibam yangsin kre Mahiroi Luf asigi thomi kangbu amana chathakiba yangsin khongchat aduda AMMDC students wing ki advisor Muhammad Nurul Amin Nahai Moijing language primary school asigi oramliba infrastructure gi mawong asidi lengak na paikhatliba school phagat hansi mission gi mami amata tadaba udre classroom ama khakta da tongan ba school ahung gi mairoi sing mahai tamlamba haibasi yamna laibak thibani oza amadi mairoi sing gi oiba thoidokpa awatpa leramdraga su school ama oibagi laifam tokpa structure sing amata leramde school gi toilet leramdabata natana kitchen su leitabadagi classroom amagi kachinda thong thakpagi thabak tawrami oriba fibam masala school fagat hansi haba mission asi wahan thok laitre Moijing upper primary school gi oina su fencing amadi desk ki award pa leibana khudong chadaba kya mayuk nari hiramasida lengak na akhanaba meeting changbiyo haiki misallase asigi mami sutta taramdra number 1 point da maramdi oza tare nipal leibada oza punamak lagame oza bodi already mugoida dum present wala lere adu school la se leiramiba infrastructure classroom amada class ahum tawba hebase manipuri karamba school lamada tawrige amasung school lama leiba taragadi toilet efam thoi school lama leiba taragadi kitchen leifam thoi masi punamak ama boleram da base masi leibak thiba ni haina aikon lawdab ngamloi akan momong da su condemn tawri adu ngasi gi laingak na su athu matamda miyeng changbiu haibo pham na si su all Manipur Muslim Development Committee gi student wing gi maikai da gi su aikoina pukning sarkar gi pukning chingchinjari haibo pham si ai media gi mang da thamjari Thobal Wangkem Mayai Lekai da Leiba Laishram Mani Gaura Sangit Academy bu lingkhat piramba Laishram Mani lekidabagi kuntra marirak suba ningsing thoram pangthokre thoram adu ki sarukama oina academy gi lekidraba guru kayada kachaba guru kritan amasung marai chaitharaklaba dharma haibasida symposium amasu ngasi academy asi wangkem da leiba Laishram Bijoy Kumar gi sanglenda pangthokhe Laishram Mani Gaura Sangit Academy amadi imung manung sagai natai na punna sinmina duna pangthokiba thoram aduda Jawaharlal Nehru Manipur Dance Academy Imphal gi visiting Guru State Kala Academy awardee Pukhrabmam Dhanajit Laishram Mani Gaura Sangit Academy ki principal Naurem Gulab Huyal Lalong Manipur Thangta Cultural Association Irulbung gi principal Sangit Natak Academy awardee Kaksing Tabam Sana Thoiba Sarma Sarukyaki
थौरम अदुदा सरुक यारिबसिंगना पुंग इशै लारिक हाइबा थीबा जगोई नचिंगबा लम कयादा थोइदोक हेंदोकना माइ पाखरबा एकाडेमी अदुगी लोइखरबा गुरु कयागी मफमदा गुरु कीर्तन अमदि हाइकत लाइका तमदुना इकाई कुमनाबो उतखि लोइनना नेशनल अवार्डी लाइश्रम बिजोइना मॉडरेटर ओइदुना धर्मना मराई चाइथरकपा हाइबसिदा खना नैनबगी थौरम अमसु पांगथोखि सुमांग लीला लाइफ टाइम अचीवमेंट अवार्डी युमलैम्बम गौरदासना सिम्पोजियम अदुगी वांगांगलोइ ओइना खना नैनबा अदुदा सरुक याखि ngarang none district ki khopum sub division gi manung chanba longsai tubungda thokiba yamna laibak thiba lambi gi khudong thiba thogdok amada thamalnu higher secondary school yaripok top chingthagi oza amadi mahiro yauna punna myoi mapan laikidabada tongan tongan baluk kyana thamoi sokna nongai taba phungdorakli thogdok aduda All Manipur Students Guardian Organization Apunba Manipur Matam Ishai Kanglop Amik Utrasanglen Sanakonung Jeliang Rong Students Union Manipur Nasu Awab Fungdo Pagaloina Laikidaba Singi Tawaina Taibang Mapugi Kuyada Igna Chikna Lairunaba Amadi Taudokadudas Sokpadagi Laikat Nariba Pumna Atuba Matamda Fagalakpa Orasano Hirakli Machalai magi thongmi singnasu thaudok adubu thamoi shokna nuaitaba phungdorakli loinana matungda asigumba thaudok asi amuk hana thoktanaba lambi thongi fibam asi mari leinaba singna yengsinbiu haina lenga ki pungning chingslakli Manipur University ki Department of Computer Science ki mahiroi singna thaudok adu lekidraba singi mafamda minute ani tumina leptuna awaba phungdokhrei Nakalamaromda Silen Digital gi maikai degi su thaudok adu lekidraba singi mafamda thamoi shokna awaba phungdokpaga loinana lekidraba singi thawaina mapugi leikolda ingna chikna leiba orasanu haina Silen Digital gi producer Fanjobam Lanajit na phongdorakli mangna makha tarduna lekidraba singi imung manunggi awaba chaitheng dasu Silen Digital na sarukya baga loinana laibok thiba thaudok adu soktuna laikan nariba singsu atuba matamda fagalakpa orasanu haina pumna makpu sembiriba mapugi mafamda thongni jari haina su phongdokhi subdivision none district ta thokiba yamna thamoi shokpa thambanu higher secondary school yaripok tok chintha gi mahiru singna annual study tour chatpada thokiba dugumlaba lambi gi khudong thibada lekhidraba mahiru singbu gi mafamda Silen Digital gi maikai degi kai kumna buche nana lekhidrabagi thawai singna ishorgi lekolda ingna chingna leirubo resunu haijari loinana lekhidrabagi manung hori bawabadasu sarugya jabaga loinana asokpa singchu hojik laikan nariba singya sichu athuba matam manungda phagatpa pina birasunu haidana akoi pumung pusinbiripa ishorgi mafamda Ngasi ayuk apunba Manipur matam isai Kanglup Amik amadi All Manipur Sound Service Association Amsagi apunba mifamna Thambalnu Higher Secondary School gi study tour chatpada thokiba laibak thiba thodokta misi mina yaukiba adubu thamoi shokna nuaitaba phongdorakli Amik na ngarang isai nongmai gi thoram pangthokpa lepkiba adubu sawatladuna ngasi su isai nongmai khongba leptuna awaba phongdoklagani haina loop anina punna thadorokpa chirol amala kangalakli loinana isai nongmai Silli Langliba Club amadi lupumna makna ngasi su isai nongmai gi thoram lepagi warep asibu sawatpiu haina su phongdorakli Ngarang yaripok top singthada leiba Thambalnu Higher Secondary School gi chahi gi educational excursion chatpada tubung longsai part 3 da thokiba laibak thiba thodokta oza yauna mahiroi kya lekidaba adubu Jeliang Rong Students Union Manipur ZSUM gi maikai degi shu nuaitaba phongdrokli ZSUM na thodok aduda lekidraba singi imung manunggi awabada su saruk yabaga loinana thodok aduda asok apan nanglaba myoi singbusu athubada fagalaknaba taibang mapugi mafamda thomnijari hari ZSM gi Cherol gi na makha tarduna accident toina thokliba mafam asida traffic signal amadi road guide amata laite kilometer ahum rom ngamliba lambi asida road barrier amata su laite haina phongdokladuna numit aduda mafam adwaida leiba khunja singna thokdok thokfamda changsinduna asokpa singi mating pangkiba adugi damaksu ZSUM gi market gi thagatpa phongdokli District Skill Committee Thobal Nasinduna Thobal College ki auditorium da ngasi district level skill mela pangthokhrei puna tongan ba government department private companies sing amadi entrepreneurs singi haizaba kya utuna stall kun lom hangki Thormadu da Manipur Society for Skill Development gi mission director LN Kasung deputy commissioner Thobal A Subhas Singh Thobal College ki principal professor M Bina Zonal Education Office Krishi Vigyan Kendra District Industry Center
Fishery, Veterinary amadi Animal Husbandry Department ki miyoi singsu saruk yaki. Thawam aduga mari lenana wa ngangladuna Manipur Society for Skill Development ki Mission Director LN Kasungna lamdam asida matik chaba naha kya leijarabasu khutsa haibadi watli. Maram aduna society asina khutsa hainaba atenba amadi asangba matamgi course kya ama naha singda tambinaba khongthang sing laukhatuna lakliba asida naha singna sarup kya duna Laushing hena tanaba honagadabani haiba wafam thamki. Deputy Commissioner Thobal A. Subhasna Mela asi naha singda makal makha kyagi laushing amadi khutsa haijanaba haiduna sinbani hairaduna tungan ba school kyagi mahairoi singna makoi na haijaba kya uthokpa aduda harau basu fongdokhi. Loinana college tamliba mahairoi singna asigumba mela asidagi kanaba lahongna basu fongdokladuna district asida skill development training center amasaragani haki. Miyamgi seba tauge harabadi kunai aduda laiminari ba kanglup masel gi marakta manaba thak wakhalon purakna ba hona ba mathoktai maram asina sotari basingda kari karamba India amadi Manipur lengang na piri ba kana basing asi fanghallagadi manaba thak amada purakpa ngamgani haiba wakhalonda thabok tawbiu haina kaksing asigi MLA mayang langbam Rameshwar na phongdokre wafam asing asi National Institute for Empowerment of Persons with Multiple Disability Department of Empowerment of Person with Disabilities, Chennai, Ministry of Social Justice and Empowerment na Asakiran, Manipur ga khusam na duna skills and responsibilities of a grassroots level professional haibahiram da Kaksing district ki Kaksing sumak laikai laiba Janaram Community Hall da pangthopa nomagi oiba district level seminar hongdopagi thoram da MLA Rameshwar na phongdokibani MLA na makata na phongdokibada flagship program gi makada North East region gi oiba thoram gi manung channa pangthokliba seminar asi yamna maru oiba thoram ni aikoin afaba amasung chakhotpa khunai ama tinjang kaijang daba amasung ana ayek laitaba khunai ama purapada mapung oina asa workers sing amasung nupi sing gi achoba thodang lai maramasna PM Narendra Modi na nupi sing da ahen ba meeting thamduna thabak thorang apigani thabak thorang kia paikhatuna nupi nupa ani gi marakta manaba thakta lehenna ba honari haiki The most important thing, social engineering, having society among the like of cohesive. Upon the Hani Akut Padaki, Lotsu Panaga, Malama, Equilibrium Puraka, Mana, Human Puraka, must be walking that way, Tabo, and Dakar. So many Wakakosi, Taramo facilities, Piralanda, Taramo, Kanavo Piralanda, Varisatagi, Makaba Laiva. Siri ambulance na piliba Manipur Sarkar ke social welfare department ni makha lai makha musin kira ba matanda nei ba praja sing si manava level ma lai ni happy policy sonda koi concentrate to you Thoramadu da sarukya ki ba Manipur lenga ki social welfare ki deputy director L Dhaneshwar na haksang gi fiwam mimana draba singbu nganna masak khangdok hogbana makoi gi tungi punsida hen afaba ohenba ngamgadori bani maramasna miyam ga loina na thabak toriba asa amadi anganwadi workers singda ahenba meeting thamduna ngasi gi seminar asi pangthokpani haiki Kainauna tara humdoirak suba Loktak Trophy lisingani kumathoi kunithoi gi mapu oikhre NHPC Limited Loktak Power Station gi senthang makada amofa moirang na sinduna ngang kalaikai sports complex ta chatharaki batra humdoirak suba Loktak Trophy lisingani kumathoi kunithoi gi ngasi sana ki final match ta Klasa FC Kainauna Sagolban United pu Panjil Anis Sinoda Maithiwa Piduna Trophy asigi mapu oikibani Klasa FC gi mai pakpagi Panjil Singadu KS Lucky amadi SH Rasdan Anina Chanki Tournament asigi oina best player amadi best goalkeeper ki manana Klasa FC gi SH Rasdan amadi S Sanatonda kusinaki aduga khwaidagi goal yamna chankiba sanarogi manana amofa morangi Samir Klasa gi N Momocha Lucky amadi Sagolban United ki Vagirata kusinaki highest scorer gi mana fangkraba sanaroi sing asina tournament asida panjil ani chanba ngamki aduga fair team award na amofa moirang da kusinaki tournament asida winner amadi runners up takraba team manida trophy ga loina sel gi mana kusinaki tournament asigi winner amadi runners up ki trophy asi amofa moirang gi hana gi president oramba lekitraba L Ibo bigi mingda mahaki machanupa pintona katpani hari Aroibada maroiba pau huna pizari
Matang asda Poni Prime Time News loisinjare mideng tabir punamakpu amuka hanak krumjari.